VS Atem Nscn-Im gi Deputy Ato Kilsner Oina Washak Loukhre. Hokiba Ningthokaba numita Nscn-Im gi Hana Army Chief amadi Collective Leadership ki member oiramba VS Atembu Government of People's Republic of Nagaland GPRN gi Deputy Ato Kilsner Oina Washak Loukhre hairi. Deputy Ato Kilsner VS Atem Manipur Ukul District ki manung chanba Talui Khungangda poki. Mark Silongi St. Anthony College tagi Economics ta graduation lorba matungda ingso 1958 gi September 3 ta Naga Army da tongan ba fam paireklaba matung ingso 1958 dagi ingso 1958 gi July 18 fawba Chief of Army fawba oiramdaba mioi amani hairi. Nscn-Im gi thabak tharung kayada thuna yangna mangda sangsinnabagi pandam thamduna chai 58 suraba Nscn-Im gi luchingba muiba amadi makok thongba luchingba singna kumna khanaraba matungda BS Atembu Deputy Ato Kilsner na wasak lokhibani hairi. Panba yabadi matam kayagi mamangda muibana ahan oisalakpa maramna mahaki matungda Nscn-Im bu BS Atem amadi RS Racing ani gi marakta kanana luching hogani habasi khanaduna lakhibani hairi.